ꯃꯌꯥꯝꯕ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤ ꯌꯥꯝꯅ ꯇꯥꯖꯗꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯣꯏꯔꯞꯅ ꯌꯨꯝ ꯑꯃꯗ ꯃꯁꯨ ꯃꯕꯦꯟ ꯈꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯍꯜꯂꯤ꯫ ꯀꯅꯥꯒꯤ ꯃꯐꯤ ꯐꯖꯕ ꯑꯅꯧ ꯑꯄꯦꯠ ꯊꯣꯛꯂꯛꯄꯗ ꯃꯁꯨꯒꯤ ꯂꯩꯕꯤꯅꯕꯗ ꯍꯣꯠꯅꯖꯩ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ꯫ ꯆꯨꯝꯅꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯡꯕꯒꯤ ꯆꯥꯡꯗꯒꯤ ꯇꯪꯈꯥꯏ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯡꯃꯨꯛꯇꯪ ꯋꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯍꯅꯨꯕꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯅ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ "ꯍꯥꯏ ꯕꯦꯝꯃ, ꯕꯦꯝꯃꯧ, ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ"꯫ ꯅꯤꯡꯊꯤꯕꯤꯅ "ꯇꯥꯔꯦ ꯇꯥꯔꯦ ꯑꯕꯣꯛ"꯫ "ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛ"? "ꯁꯦ ꯇꯨ ꯑꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯅꯅꯦ ꯈꯣꯝꯗꯣꯟꯅ ꯌꯣꯜꯂꯝꯕꯗꯒꯤꯅꯦ ꯑꯩꯅ ꯏꯁꯨꯗ ꯁꯦꯠꯍꯟꯒꯦ ꯈꯜꯂꯒ ꯄꯥꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯇ ꯂꯩꯔꯛꯑꯕꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯃ ꯅꯠꯇꯦ ꯑꯕꯣꯛꯄꯨ ꯁꯦꯜꯒ ꯄꯨꯔꯒ ꯆꯠꯄ꯭ꯔꯥꯕ? ꯍꯦꯔꯥ, ꯁꯦꯜꯒꯤ ꯋꯥꯕꯨ, ꯃꯗꯨꯒꯤ ꯈꯣꯝꯗꯣꯟꯗꯣ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯃꯉꯣꯟꯗ ꯂꯩꯕꯅꯤ, ꯃꯗꯨꯗꯒꯤ ꯍꯦꯛꯇ ꯁꯛꯆꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯁꯦꯜꯒꯤ ꯋꯥ ꯊꯣꯏꯅ ꯈꯜꯂꯨꯅꯨꯁꯦ, ꯁꯤꯗꯨꯝ ꯄꯥꯝꯕꯨ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ꯫ "ꯍꯣꯏ, ꯌꯥꯝ ꯄꯥꯝꯃꯦ ꯑꯕꯣꯛ, ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ, ꯅꯪꯗꯤ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ"꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯩꯀꯥꯏꯗꯨꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯁꯨꯍꯜꯂꯝꯗꯦ꯫ ꯅꯣꯡꯃ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯈꯔ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ "ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯉꯁꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯛꯏꯁꯤꯕꯨ ꯅꯈꯣꯏ ꯑꯕꯣꯛꯅ ꯌꯥꯔꯛꯄ꯭ꯔꯣ? ꯅꯪꯗꯤ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯍꯟꯗꯗꯥꯏꯅꯦ"꯫ ꯄꯣꯏꯅꯨꯅ "ꯍꯣꯏꯅꯦ ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯑꯕꯣꯛꯅ ꯌꯥꯔꯛꯄ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯂꯣꯟꯅ ꯊꯣꯛꯂꯛꯏꯔꯥ ꯍꯥꯏꯃꯤ"꯫ ꯅꯤꯡꯊꯤꯕꯤꯅ "ꯑꯁ ꯅꯣꯏꯁꯤꯃ, ꯍꯣꯅꯦ, ꯑꯕꯣꯛꯅ ꯌꯥꯔꯒ ꯊꯣꯛꯂꯛꯏꯅꯤ꯫ ꯃꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯑꯗꯨꯅ ꯈꯔ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯗꯤ ꯀꯩꯅꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯥꯏꯖꯅ "ꯑꯗꯨ ꯅꯤꯡꯊꯤꯕꯤ, ꯅꯈꯣꯏ ꯑꯕꯣꯛꯁꯦ ꯁꯦꯛꯇꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯕꯕꯨ ꯃꯁꯥꯅ ꯃꯁꯥ ꯅꯥꯜꯂꯤꯕ, ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ, ꯃꯥꯒꯤ ꯄꯤꯛꯏ ꯈꯨꯄꯤꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯀꯟꯈ꯭ꯔꯦ ꯍꯥꯏꯃꯤ"꯫ ꯅꯤꯡꯊꯤꯕꯤꯅ "ꯍꯣ ꯑꯗꯨꯅꯦ, ꯄꯤꯛꯆꯔꯁꯨ ꯀꯜꯂꯤꯁꯦ ꯐꯠꯇ꯭ꯔꯣ? ꯃꯊꯧꯅꯥ ꯂꯩꯔꯤꯁꯦ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ? ꯀꯩꯗꯧꯔꯨꯅꯤ, ꯆꯥꯎ ꯁꯥꯡꯂꯒ ꯀꯔꯤꯁꯨ ꯁꯨꯗꯅ ꯃꯇꯟ ꯇꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ"꯫ ꯄꯣꯏꯅꯨꯅ "ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯕꯣꯛꯁꯦ ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯦ, ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯗꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯆꯦꯛꯁꯤꯟꯅ ꯆꯠꯍꯟꯅꯤꯡꯕꯒꯤꯅꯤ, ꯃꯁꯤꯗ ꯀꯔꯤꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯥꯕꯒꯅꯁꯨ ꯅꯈꯣꯏꯗ ꯆꯠꯀꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯊꯤꯡꯗꯦ, ꯑꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯈꯨꯜꯁꯤꯗ ꯈꯪꯗꯕ ꯂꯩꯇꯕꯅꯤꯅ"꯫ ꯂꯥꯏꯖꯅ "ꯃꯥꯅꯤ, ꯑꯗꯣ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯄꯗ ꯀꯩꯊꯦꯜꯒꯥꯁꯦ ꯌꯧꯈꯤꯕ ꯈꯪꯍꯧꯄꯣꯟꯇꯦ꯫ ꯂꯥꯛꯑꯣ ꯏꯇꯥ ꯄꯣꯏꯅꯨ, ꯏꯇꯥ ꯅꯤꯡꯊꯤꯕꯤ, ꯁꯣꯝꯗꯒꯤ ꯐꯤꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤꯅ ꯐꯖꯩ ꯑꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯂꯥꯡ ꯂꯥꯡꯖꯔꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯐꯤꯁꯤꯡ ꯈꯟꯅꯔꯝꯃꯤ꯫ ꯐꯤꯁꯤꯡ ꯑꯗꯨ ꯈꯟꯕ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ "ꯏꯇꯥꯁꯤꯡ, ꯑꯩꯒꯤꯗꯤ ꯐꯤ 3 ꯂꯩꯔꯤ, ꯅꯈꯣꯏꯒꯤꯗꯤ ꯀꯌꯥ ꯂꯩꯅꯔꯒꯦ? ꯍꯌꯦꯡ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯊꯅꯕ"꯫ ꯅꯤꯡꯊꯤꯕꯤꯅ "ꯑꯩꯒꯤꯗꯤ 2 ꯈꯛꯇ ꯂꯩꯔꯤ, ꯍꯥꯟꯅꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ, ꯁꯦꯠꯄꯤꯕ ꯉꯝꯗꯗꯅ꯫ ꯑꯕꯣꯛꯅ ꯃꯔꯣꯜ ꯑꯃ ꯐꯤ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯑꯩꯒꯤ ꯂꯩꯕꯤꯗꯣꯏꯉꯥꯏ ꯂꯩ"꯫ ꯄꯣꯏꯅꯨꯅ "ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯃꯤꯒꯤ ꯃꯆꯥꯗꯤ"꯫ "ꯑꯩꯒꯤꯁꯨ 3 ꯂꯩꯔꯛꯏ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯅꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯁꯨꯕꯨ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯑꯗꯨꯒ "ꯍꯥꯏ ꯕꯦꯝꯃ, ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯍꯜꯂꯛꯑꯕ꯭ꯔꯣ? ꯀꯔꯤ ꯂꯩꯔꯛꯑꯕ? ꯌꯦꯡꯒꯦꯁꯦ". "ꯑꯕꯣꯛ, ꯇꯨ ꯑꯁꯤꯁꯤꯡꯁꯦ ꯂꯩꯔꯛꯏ, ꯐꯖꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯥ"?
ꯐꯖꯩ ꯀꯔꯤꯒꯤ ꯄꯛꯆꯔꯣꯏ ꯏꯁꯨꯗꯕꯣ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯄꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯖꯕ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤꯗꯣ ꯑꯗꯨꯅꯅꯦ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯂꯨꯅ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯀꯦꯅ ꯃꯧꯅ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯒꯗꯕꯅꯤꯀꯣ ꯈꯪꯗꯦ ꯑꯕꯣꯛꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩ ꯀꯥꯟꯗ ꯌꯥꯝ ꯀꯦꯔꯛꯈ꯭ꯔꯖꯥꯅꯤꯗ ꯑꯕꯣꯛꯇꯤ ꯖꯒꯣꯏ ꯏꯁꯩꯁꯨ ꯌꯥꯝꯅ ꯌꯥꯎꯔꯛꯏꯗ ꯑꯕꯣꯛ ꯀꯃꯥꯏ ꯇꯧꯒꯦ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯗꯣ ꯑꯕꯣꯛ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣ ꯅꯁꯨ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯑꯉꯥꯎꯕꯤꯁꯤꯗꯤ 이수ꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ 하유네 ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ 하유세 ꯑꯗꯨꯕꯨꯔꯣ ꯑꯕꯣꯛ ꯑꯕꯣꯛꯁꯦ ꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯑꯕꯣꯛꯁꯦ ꯌꯥꯝꯅ ꯄꯤꯛꯏꯁꯤ ꯀꯩꯒꯤꯅꯣ ꯆꯥꯎꯅꯅꯕꯒ ꯑꯝꯇ ꯆꯥꯗꯕ꯭ꯔꯕ ꯑꯕꯣꯛꯁꯦ ꯈꯔ ꯆꯥꯎꯔꯝꯂꯗꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯒꯗꯕꯅꯤ ꯍꯥꯏ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯍꯜꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯑꯩꯅ ꯑꯩ ꯑꯣꯏꯔꯦ ꯑꯇꯣꯞꯄ ꯃꯤꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯅꯪ ꯐꯨꯕꯤꯗꯅ ꯇꯣꯛꯑꯔꯅꯤ ꯑꯩꯗꯤ ꯑꯇꯣꯞꯄꯗꯗꯤ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ ꯑꯇꯣꯞꯄꯗꯤ ꯑꯕꯣꯛ ꯑꯗꯨꯃꯥꯏꯅ ꯄꯤꯛꯁꯨ ꯄꯤꯛꯇꯦ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯅꯦ ꯃꯕꯣꯛꯅ ꯐꯨꯒꯦ ꯇꯧꯏ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯃꯨꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯨꯕꯤ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯁꯦꯕꯣꯠꯁꯤꯡ ꯑꯗꯨ ꯈꯔ ꯍꯦꯛꯇꯨꯅ ꯌꯣꯟꯒꯦ ꯍꯥꯏꯅ ꯍꯦꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯄꯤꯛꯃꯟꯈꯤꯕꯅ ꯁꯦꯕꯣꯠꯁꯤꯡ ꯑꯗꯨ ꯂꯥꯝꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯉꯁꯤꯇ ꯅꯠꯇꯦ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯧꯔꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦꯅꯦ ꯁꯣꯝꯗ ꯃꯅꯤꯡꯗ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯅꯤꯡꯊꯤꯕꯤꯅ ꯑꯁ ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯂꯥꯝꯕ ꯐꯪꯂꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯍꯣ ꯇꯥꯔꯦ ꯂꯥꯛꯑꯦ ꯀꯩ ꯂꯩꯔꯒꯦ ꯑꯕꯣꯛ ꯌꯦꯡꯉꯣꯏ ꯁꯦ ꯑꯁꯤꯒꯤ ꯁꯦꯕꯣꯠꯁꯤꯡ ꯑꯁꯤ ꯑꯕꯣꯛ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯍꯦꯛꯎꯁꯦ ꯑꯗꯨꯒꯅꯦ ꯑꯕꯣꯛꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯈꯔ ꯌꯣꯜꯂꯨꯒꯦ ꯂꯣꯏꯅꯃꯛ ꯂꯤꯗꯨꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯣꯏ ꯕꯣꯛ ꯑꯩꯅ ꯉꯁꯥꯏꯅ ꯀꯔꯤꯅꯣꯃ ꯂꯥꯝꯕ ꯐꯪꯂꯝꯂꯔꯣꯏ ꯍꯥꯏꯗꯨꯅꯤ ꯑꯁꯤꯕꯨ ꯑꯩꯒ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏ ꯇꯧꯍꯧꯗꯣꯏꯅꯣ ꯑꯩꯒꯤ ꯑꯕꯣꯛꯁꯤꯕꯣ ꯑꯩꯁꯦ ꯃꯥꯒꯤ ꯈꯟꯕꯗ ꯌꯨꯝꯒ ꯄꯥꯟꯕ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯇꯝꯅ ꯌꯥꯔꯛꯇꯕꯅꯤꯅ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯇꯥꯕꯗ ꯈꯣꯏꯃꯨ ꯀꯌꯥꯗꯤ ꯉꯥꯎꯗꯨꯅ ꯁꯤꯟꯅꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕ ꯀꯧꯕ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯂꯩꯁꯥ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯈꯪ ꯑꯣꯏꯕ ꯀꯌꯥꯕꯨ ꯃꯇꯨꯡ ꯏꯟꯅꯍꯜꯂꯛꯏ ꯁꯛꯇ ꯆꯨꯗ ꯁꯪꯈꯣꯜꯂꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯄꯥꯈꯪ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯅꯣꯡꯃ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯅꯅꯕꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯔꯥꯡ ꯇꯧꯅꯔꯝꯃꯤ ꯂꯥꯏꯖꯅ ꯏꯇꯥ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤꯗꯤ ꯂꯩꯁꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯁꯤꯀꯣ ꯅꯤꯡꯊꯤꯕꯤꯅ ꯌꯥꯏꯌꯦ ꯁꯥꯁꯤ ꯑꯩꯁꯨ ꯑꯕꯣꯛꯇ ꯍꯥꯏꯒꯦ ꯁꯣꯏꯗꯅꯁꯨ ꯌꯥꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯈꯣꯏꯃꯨ ꯃꯌꯥꯝ ꯑꯃ ꯉꯥꯎꯍꯟꯁꯤ ꯏꯇꯥ ꯄꯣꯏꯅꯨꯅ ꯀꯦꯗꯗꯤꯀꯣ ꯂꯩꯁꯥ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤ ꯃꯁꯤꯗ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯀꯦꯗꯅꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯀꯗꯕ ꯄꯥꯈꯪꯁꯤꯡꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯉꯥꯎꯍꯜꯂꯗꯧꯅꯤ ꯍꯥꯏꯕ ꯅꯤꯡꯊꯤꯕꯤꯅ ꯑꯗꯨꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯦꯀꯣ ꯋꯥꯈꯜꯒꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕꯩꯔ ꯈꯪꯗꯦ ꯌꯥꯝꯅ ꯉꯣꯜꯂꯦ ꯄꯣꯏꯅꯨꯅ ꯅꯤꯡꯊꯤꯕꯤ ꯌꯥꯝ ꯏꯔꯥꯡ ꯇꯧꯖꯅꯨꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯪ ꯑꯃ ꯈꯨꯜꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯀꯣ ꯅꯤꯡꯊꯤꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯥꯏꯖꯅ ꯃꯥꯅꯦ ꯅꯤꯡꯊꯤꯕꯤꯁꯦ ꯍꯟꯗꯛꯇꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯗ꯭ꯔꯣ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ ꯅꯤꯡꯊꯤꯕꯤꯅ ꯍꯣꯏꯁꯦ ꯅꯣꯏꯒꯀꯣ ꯍꯦꯛꯇ ꯄꯨꯟꯕꯁꯤꯃ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯗꯧꯅ ꯅꯣꯏꯗꯤ ꯏꯔꯥꯡ ꯇꯧꯗꯗꯧꯅ ꯑꯩꯉꯣꯟꯗ ꯈꯛ ꯇꯥꯏꯁꯤꯟꯅꯅꯨꯗ ꯂꯥꯏꯖꯅ ꯍꯩꯃ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯄꯣꯏꯅꯨꯅ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯒꯤ ꯐꯤꯔꯣꯜ ꯀꯔꯤꯅꯣ ꯌꯦꯡꯂꯨꯔꯁꯤ ꯍꯌꯦꯡꯗꯤ ꯀꯦꯅꯔꯒ ꯊꯣꯛꯂꯛꯀꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯦꯡꯕꯅꯤ ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯤꯕꯤ ꯑꯋꯥꯕ ꯃꯁꯛ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯃꯗꯨꯒꯤ ꯑꯋꯥꯕ ꯈꯪꯍꯜꯂꯝꯗꯦ ꯃꯁꯨꯒꯤ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯤꯁꯨ ꯃꯁꯨ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ
ꯃꯥꯒꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯕꯤ ꯃꯍꯥꯛꯅ ꯀꯜꯂꯤꯉꯩꯗ ꯃꯁꯨꯕꯨ ꯊꯥꯖꯔꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯍꯥꯏ ꯕꯦꯝꯃ, ꯑꯕꯣꯛꯀꯤ ꯕꯦꯝꯃ, ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯕꯣꯛ ꯋꯥ ꯍꯪꯒꯦ ꯂꯥꯎꯅꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛ? ꯍꯥꯏ, ꯍꯌꯦꯡ ꯅꯠꯇ꯭ꯔꯅꯦ ꯅꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯕꯗꯨꯕꯣ? ꯍꯣꯏ ꯃꯥꯅꯦ ꯑꯕꯣꯛ꯫ ꯅꯪꯒꯤꯗꯤ ꯑꯕꯣꯛꯅ ꯐꯖꯕ ꯐꯤ ꯐꯅꯦꯛ ꯂꯥꯡꯗꯨꯅ ꯊꯝꯂꯕꯅꯤꯀꯣ꯫ ꯅꯪꯅꯁꯨ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯑꯕꯣꯛꯀꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯝꯕꯅꯤ ꯄꯨꯊꯣꯔꯛꯎ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛꯀꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯝꯂꯤꯕ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯕꯣꯛ, ꯑꯁꯤꯁꯤꯔꯣ? ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ, ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯄꯥꯝꯃꯦ ꯑꯕꯣꯛ, ꯑꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯕꯣꯛ? ꯕꯦꯝꯃ, ꯑꯕꯣꯛ ꯉꯁꯤꯗꯤ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯒ ꯁꯦꯠꯅꯅꯕ ꯍꯥꯏꯗꯅ ꯅꯪꯒꯤ ꯏꯃꯥꯅ ꯊꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯕꯣꯛꯇ ꯁꯤꯟꯅꯔꯝꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦꯗꯣ꯫ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯑꯕꯣꯛꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤꯅꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅ? ꯍꯥꯏ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯣ? ꯁꯦ ꯊꯝꯖꯤꯜꯂꯨꯔꯣ ꯊꯝꯖꯤꯜꯂꯨꯔꯣ, ꯑꯕꯣꯛꯅꯅꯦ ꯆꯥꯛꯁꯨ ꯊꯣꯡꯅꯅꯕ ꯇꯧꯔꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯅꯪꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯕ꯭ꯔꯅꯦ? ꯂꯥꯝꯗꯦ ꯑꯕꯣꯛ꯫ ꯑꯗꯣ ꯑꯕꯣꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯤꯡꯉꯤ꯫ ꯍꯥꯏ, ꯑꯕꯣꯛ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯏꯁꯨꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ? ꯋꯥꯅꯕꯅꯤ, ꯇꯧꯕ ꯌꯥꯗꯦ, ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯖꯒꯣꯏ ꯁꯥꯅꯅꯕ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯦꯅꯔꯝꯃꯤ꯫ ꯀꯦꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯍꯔꯥꯎꯕꯨꯡꯗ ꯃꯍꯩ ꯃꯍꯩ ꯂꯥꯛꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯀꯌꯥꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯖꯒꯣꯏ ꯂꯩ ꯇꯥꯕꯗ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪꯁꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯉꯁꯤꯗꯤ ꯏꯇꯥ ꯅꯤꯡꯊꯤꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯤꯗꯤ ꯃꯕꯣꯛ ꯑꯍꯩꯕꯤ ꯏꯔꯥꯡꯐꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯍꯜꯂꯦꯗꯣ꯫ ꯅꯤꯡꯊꯤꯕꯤꯅ ꯆꯣꯍꯦ ꯅꯣꯏꯁꯤꯃ, ꯀꯥꯟꯅꯗꯦ, ꯃꯤꯁꯨ ꯐꯅꯌꯥꯝ ꯂꯥꯛꯅꯔꯦ, ꯊꯦꯡꯈꯤꯅꯕꯅꯤ, ꯃꯌꯥꯝ ꯍꯧꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯍꯧꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝꯅꯒ ꯍꯦꯟꯕꯅꯤ꯫ ꯇꯥꯡꯖꯕꯤ ꯑꯣꯏꯒꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝꯅꯒ ꯅꯤꯡꯊꯤꯕꯅꯤ꯫ ꯁꯦꯠꯇꯣꯔꯛꯂꯤꯕ ꯐꯤꯖꯣꯜꯅꯒ ꯄꯛꯆꯕꯅ ꯃꯄꯥ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯈꯣꯏꯃꯨ ꯂꯩꯔꯣꯏ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯤꯡꯊꯤꯔꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯀꯣꯜꯂꯛꯄ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃꯗꯤ ꯈꯣꯡꯒꯤ ꯇꯟꯊꯥ, ꯅꯤꯡꯊꯤꯔꯕꯤ ꯇꯨꯡꯗ ꯇꯥꯔꯤꯕ ꯆꯤꯡꯍꯤ ꯃꯅꯝ ꯆꯦꯜꯂꯕ ꯑꯃꯨꯕ ꯁꯝꯂꯥꯡ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗꯦ, ꯂꯝ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯑꯁꯨꯝ ꯁꯥꯔꯛꯄꯅ ꯀꯅꯥꯒꯨꯝꯕ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯖꯥ ꯃꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯎꯕꯗ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯎꯔꯗꯨꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯂꯛꯅꯔꯛꯏ꯫ ꯇꯣꯂꯦꯟꯅ ꯑꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯇꯥꯗꯦꯅꯦ ꯃꯁꯦ, ꯃꯁꯤꯗꯤ ꯃꯁꯥ ꯄꯥꯏꯔꯒ ꯍꯦꯛꯇ ꯅꯣꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯣꯏ ꯏꯇꯥꯎ꯫ ꯍꯦꯟꯕꯅ ꯀꯅꯥ ꯀꯩꯗꯧꯔꯒꯦ? ꯑꯣ, ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦꯌꯦ, ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯕꯨꯅꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯇꯧꯔꯣꯏ ꯅꯪ, ꯃꯤꯅ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯤꯗꯨꯕꯨ꯫ ꯇꯧꯔꯣꯏ꯫ ꯅꯠꯇꯦ, ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ? ꯉꯥꯏꯈꯣꯁꯦ ꯅꯪꯁꯤꯃ, ꯑꯥꯗꯩꯁꯤ ꯌꯦꯡꯉꯨ, ꯑꯥꯗꯒꯤ ꯋꯥꯡꯆꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯁꯨꯕꯤ ꯑꯁꯦ, ꯃꯁꯤꯃꯗꯤ ꯐꯖꯩꯍꯦ ꯏꯇꯥꯎ꯫ ꯇꯣꯂꯦꯟꯅ ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯈꯪꯉꯕꯅꯤ ꯉꯁꯥꯏꯅ꯫ ꯄꯥꯝꯃꯤꯔ ꯅꯪꯒꯤꯁꯦ? ꯍꯣꯏ ꯏꯇꯥꯎ, ꯃꯁꯤꯃꯗꯤ ꯁꯥꯊꯤꯅ ꯄꯥꯝꯃꯤ, ꯊꯃꯣꯏꯁꯤꯅ ꯁꯦꯡꯅ ꯈꯣꯏꯗꯥꯖꯔꯤ꯫ ꯍꯣꯔꯦꯟ ꯖꯒꯣꯏ ꯂꯣꯏꯔꯛꯄꯗ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯣ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕꯤ ꯃꯁꯨꯒꯤ ꯖꯒꯣꯏꯕꯨ ꯃꯉꯛ ꯆꯦꯞꯊ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯑꯩꯒꯤ ꯏꯁꯨꯗꯅꯤꯗꯅ꯫ ꯑꯩꯒꯤ ꯏꯁꯨꯁꯤ
ꯌꯥꯝꯅ ꯐꯖꯔ ꯃꯥꯜꯂꯦ꯫ ꯇꯣꯂꯦꯅ ꯑꯁ ꯉꯝꯃꯣꯏꯀꯣ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯉꯤ ꯑꯩ ꯁꯛ ꯈꯪꯂꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯐꯅꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ꯫ ꯑꯁ ꯌꯥꯔꯦꯃꯦ ꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯒꯤ ꯃꯕꯣꯛ ꯄꯤꯛꯇ꯭ꯔꯨ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯍꯣꯔꯦꯟ ꯆꯣꯞꯄꯒ꯫ ꯀꯩꯅꯣ ꯃꯕꯣꯛ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ? ꯍꯣ ꯑꯩꯁꯨꯅꯦ ꯅꯣꯡꯃ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯀꯣꯀꯤꯜ ꯀꯧꯕ ꯑꯃ ꯂꯩꯕꯗꯣ ꯃꯥꯅ ꯀꯣꯏꯔꯨꯁꯦꯅ ꯀꯣꯏꯕ ꯂꯥꯛꯄꯗ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯤ꯫ ꯃꯁꯨ ꯅꯨꯄꯤꯁꯤꯗ ꯉꯥꯎꯈꯤꯗꯅ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯍꯥꯏꯍꯟꯕ ꯆꯪꯍꯜꯂꯤ꯫ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ ꯃꯈꯥ ꯇꯥꯔꯣ꯫ ꯑꯗꯩꯗꯤ ꯁꯨꯝ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯝ ꯏꯟꯅ ꯇꯧꯕꯗ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯨꯔꯤ꯫ ꯑꯗꯨꯗꯩꯗꯤ ꯃꯈꯣꯏꯒꯤ ꯃꯕꯣꯛꯇꯣ ꯂꯩ ꯈꯪꯗꯗꯨꯅ ꯄꯤꯛꯃꯟꯈ꯭ꯔꯗꯨꯅ ꯎꯗꯗꯅ ꯅꯨꯡꯁꯤꯕꯥꯝꯃꯦ ꯍꯥꯏꯖꯤꯜꯂꯨꯔꯤ꯫ ꯑꯗꯩꯗꯤ ꯏꯇꯥꯎ ꯅꯪꯕꯣ ꯃꯕꯣꯛ ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯉꯝꯕꯩ ꯉꯝꯗꯕꯩ ꯇꯧꯔꯒ ꯁꯤꯡꯂ ꯋꯥꯔ ꯈꯪꯗꯦ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯄꯕꯨ ꯑꯩꯈꯣꯏꯗꯤ ꯑꯄꯤꯛꯄ ꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅꯒ ꯊꯣꯛꯂꯛꯑꯒ ꯇꯧꯔꯛꯀꯅꯤꯗꯤ ꯀꯅꯥꯅ ꯊꯥꯖꯅꯤ? ꯑꯗꯨꯅ ꯑꯗꯨꯝ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯗꯨꯝ ꯆꯦꯜꯂꯦꯗꯅ꯫ ꯅꯨꯄꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯑꯃꯨꯕꯤ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯄꯥ ꯈꯔꯅ ꯃꯁꯨ ꯅꯨꯄꯤꯗ ꯀꯥ ꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯅ ꯐꯨꯒꯦꯅ ꯇꯥꯟꯅꯈꯤꯕꯗꯨ꯫ ꯑꯃꯨꯕꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨꯅ ꯖꯒꯣꯏ ꯁꯥꯕꯗꯨꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯑꯗꯣ ꯅꯣꯏꯕꯨ ꯀꯃꯥꯏ ꯍꯥꯏꯔꯨꯔꯒꯦ? ꯅꯨꯡꯁꯤ ꯄꯥꯝꯃꯤꯇꯪ ꯍꯥꯏꯕꯗꯨꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯗ ꯅꯪꯁꯨ ꯅꯣꯏꯅ ꯁꯣꯏꯗꯅ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯔꯝꯒꯅꯤ꯫ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯔꯨꯞ ꯀꯣꯀꯤꯜꯗꯨꯅ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯨꯔꯤꯅꯤ꯫ ꯑꯗꯨꯗꯩ ꯃꯕꯣꯛꯇꯨꯅ ꯎꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗꯩꯅꯦ ꯏꯇꯥꯎ ꯑꯁ ꯑꯗꯣ ꯁꯥꯗꯤ ꯁꯥꯊꯤꯕꯅꯤ ꯃꯣꯏꯒꯤ ꯃꯕꯣꯛꯇꯣ ꯄꯤꯛꯆꯩ ꯍꯥꯏꯕꯩ ꯋꯥꯇꯅꯤ꯫ ꯍꯦꯟꯕꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯑꯕꯣꯛ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯄꯤꯛꯑꯒꯦꯕ? ꯇꯣꯂꯦꯅ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯄꯤꯛꯄꯩ ꯋꯥꯗꯤ ꯁꯦ ꯇꯨ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯁ꯭ꯋꯥꯏꯃꯨꯛ ꯋꯥꯡꯉꯤ ꯎꯍꯜꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯐꯖꯔꯝꯃꯅꯤ ꯑꯗꯨꯛ ꯄꯤꯛꯄ ꯃꯤꯗꯨꯗꯤ ꯂꯩꯕꯨ ꯂꯩꯕ꯭ꯔꯅꯦ? ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯗꯞ ꯇꯧꯔꯒ ꯅꯣꯏꯅ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯅꯤꯅꯦ꯫ ꯑꯃꯨꯕꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯣꯠꯇꯨꯅ ꯇꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯩꯅꯤꯡꯕ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯨꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯂꯗꯨꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯈꯪꯂꯝꯃꯤ꯫ ꯇꯣꯂꯦꯅ ꯍꯣ ꯏꯕꯨꯡꯉꯣ ꯄꯤꯛꯆꯩ ꯍꯥꯏꯕ ꯋꯥꯅꯤ ꯁꯥꯗꯤ ꯁꯥꯊꯤꯈ꯭ꯔꯖꯥꯠꯅꯤ ꯅꯪꯁꯨ ꯊꯦꯡꯅꯔ ꯈꯪꯅꯤ꯫ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯖꯒꯣꯏꯒ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯏꯇꯥꯎ ꯅꯨꯄꯤ ꯑꯁꯦ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ ꯆꯠꯂꯣ ꯇꯥꯟꯅꯔꯨꯁꯦ꯫ ꯑꯃꯨꯕꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯕꯣꯛꯄꯨ ꯊꯤꯔꯛꯏ꯫ ꯍꯦꯟꯕꯅ ꯏꯇꯥꯎ ꯍꯥꯏꯍꯧꯔꯣꯁꯦ ꯑꯝꯇ꯫ ꯇꯣꯂꯦꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯑꯗꯣꯝꯒꯤ ꯖꯒꯣꯏ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯃꯤꯡ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯣ ꯑꯩꯒꯤ ꯃꯤꯡꯂꯣ? ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯅꯤꯡꯊꯤꯕꯤ ꯀꯧꯖꯩꯌꯦ꯫ ꯑꯗꯣ ꯁꯣꯝꯁꯦ ꯑꯩ ꯎꯈ꯭ꯔꯒꯨꯝ ꯇꯧꯏ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯕꯤ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯉꯥꯡꯅꯒꯦ ꯍꯥꯏꯗꯨꯅ ꯇꯣꯂꯦꯅ ꯁꯛꯀ ꯃꯤꯡꯒ ꯌꯥꯝꯅ ꯆꯥꯅꯩꯌꯦ꯫ ꯍꯣꯏ ꯑꯩꯕꯨꯗꯤ ꯎꯕꯤꯔꯝꯃꯅꯤ ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨꯀꯣ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯇꯥꯎꯗꯨꯅꯅꯤ ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯈꯪꯖꯕꯅꯤ ꯃꯥꯅ ꯌꯥꯝꯃꯟꯗꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ? ꯁꯨꯝꯗꯧꯕꯅꯤ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯇꯥꯎ ꯑꯁꯦ ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯈꯣꯏꯗꯥꯖꯔꯨꯔ ꯃꯥꯜꯂꯤ꯫ ꯏꯕꯦꯝꯃꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯤꯡ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯏꯕꯦꯝꯃꯒꯤ ꯖꯒꯣꯏ ꯂꯣꯏꯕ ꯉꯥꯏꯖꯔꯝꯂꯤꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯈꯪꯅꯅꯕ ꯅꯤꯡꯊꯤꯕꯤꯅ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯁꯦꯝꯅꯅꯕ ꯂꯩꯕ ꯃꯤꯔꯣ? ꯑꯗꯨꯒ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯂꯥꯏꯔꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩ ꯅꯪꯕꯨꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯑꯕꯣꯛꯇꯨꯕꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛꯄꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯂꯣꯠꯇꯨꯅ ꯂꯨꯝꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯃꯁꯨꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯑꯃꯗ ꯃꯁꯨꯕꯨ ꯂꯨꯍꯣꯡꯕꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫
ꯑꯗꯨꯅ ꯅꯨꯄꯥꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯃꯕꯣꯛ ꯊꯤꯔꯛꯄꯗꯨꯗ ꯇꯣꯂꯦꯟꯅ ꯁꯣꯏꯔꯦ ꯑꯕꯣꯛ ꯀꯧꯔꯛꯂꯕꯗꯤ ꯑꯩ ꯃꯥ ꯀꯤꯌꯦꯕ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣꯕ? ꯇꯣꯂꯦꯟꯅ ꯇꯞꯅ ꯃꯨꯔꯨꯝ ꯇꯧꯔꯒ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯁꯨ ꯋꯥ ꯈꯔ ꯉꯥꯡꯉꯨꯗꯅ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯇꯛꯄꯒꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯝ ꯂꯦꯝꯃꯤ ꯃꯑꯣꯡꯗ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯈꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯅ꯫ ꯍꯦꯟꯕꯅ ꯏꯇꯥꯎ ꯅꯪ ꯑꯗꯨꯝ ꯍꯥꯏꯌꯣꯕ ꯑꯩ ꯀꯩ ꯇꯧꯕꯅꯤ ꯅꯪ ꯁꯤꯗꯤꯕ? ꯅꯤꯡꯊꯤꯕꯤꯅ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯇꯧꯔꯤꯗꯨꯕꯣ? ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ꯫ ꯍꯦꯟꯕꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩ ꯁꯣꯝꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ꯫ ꯁꯣꯝꯒꯤ ꯃꯤꯡꯕꯨꯗꯤ ꯈꯪꯖꯔꯤ, ꯑꯗꯣ ꯍꯌꯦꯡꯗꯣ ꯅꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯨꯡꯊꯤꯜꯗ ꯊꯣꯛꯂꯛꯎ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯌꯥꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏꯕ ꯀꯧꯕ ꯃꯍꯥꯛꯅ ꯅꯤꯡꯉꯜꯒꯤ ꯃꯥꯏꯊꯣꯡꯗ ꯈꯨꯝꯖꯤꯟꯈ꯭ꯔꯕꯣꯏꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯁꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯖꯒꯣꯏ ꯁꯥꯈꯤꯕꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯅ ꯐꯖꯩ, ꯑꯗꯨꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯀꯃꯂꯥꯅ ꯍꯥꯏ ꯏꯕꯦꯝꯄꯤꯁꯛ, ꯅꯪꯕꯨ ꯉꯔꯥꯡꯒꯤ ꯖꯒꯣꯏꯗꯣ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯅ ꯏꯍꯦꯟ ꯍꯦꯟꯗꯕ꯭ꯔꯅꯦ ꯐꯖꯕꯗꯨꯕꯣ? ꯏꯕꯦꯝꯄꯤꯁꯛꯅ ꯑꯁ ꯈꯪꯗꯦꯗ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨꯅꯦ ꯑꯋꯥꯡꯒꯤ ꯏꯅꯦ ꯑꯃꯨꯕꯤ ꯄꯤꯛꯇ꯭ꯔꯨꯗꯣ ꯃꯥꯗꯤ ꯀꯦꯕ ꯂꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯗꯨꯅꯒ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯐꯤꯁꯤꯡꯗꯨꯒ ꯐꯖꯕꯅꯤ, ꯖꯒꯣꯏꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦꯍꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯤꯕꯅꯤ꯫ ꯍꯣꯏ, ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯐꯖꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖ ꯌꯦꯡꯂꯤꯉꯩꯗ ꯃꯍꯥꯛꯀ ꯃꯨꯟꯅ ꯌꯦꯡꯕ ꯁꯪꯗꯦꯗ꯫ ꯊꯔꯣꯅ ꯏꯁ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯄꯣꯏꯅꯨꯁꯨ ꯐꯖꯩꯅ꯫ ꯏꯕꯦꯝꯄꯤꯁꯛꯅ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ ꯇꯣꯛꯂꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯔꯛꯄꯅꯤ, ꯃꯁꯛꯁꯨ ꯂꯣꯏꯅꯃꯛ ꯅꯤꯡꯊꯤꯖꯩ, ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯅ ꯉꯔꯥꯡ ꯐꯖꯕꯗꯨꯗꯤ꯫ ꯊꯔꯣꯅ ꯐꯖꯩ, ꯑꯗꯣ ꯏꯅꯦ ꯑꯃꯨꯕꯤ ꯄꯤꯛꯇ꯭ꯔꯨ ꯂꯩꯕꯅꯅꯤꯗ, ꯃꯥꯅ ꯃꯁꯨꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯤꯍꯜꯂꯦ, ꯑꯗꯨꯒ ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃꯐꯥꯎ ꯌꯥꯎꯍꯟꯗ꯭ꯔꯦ, ꯑꯗꯨꯗꯗꯤ ꯐꯖ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯀꯃꯂꯥꯅ ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯌꯥꯎꯍꯟꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯄꯣꯠ ꯆꯩ ꯑꯔꯨꯝꯕ ꯊꯥꯡ ꯈꯣꯠꯄ ꯇꯧꯔꯛꯄ, ꯑꯋꯥꯡꯕ ꯄꯣꯠ ꯍꯦꯛꯄ ꯈꯣꯠꯄ ꯇꯧꯕꯗꯗꯤ ꯃꯁꯨ ꯃꯕꯦꯟꯗ ꯂꯩꯕꯅꯤꯅ ꯃꯁꯨꯗꯨꯗꯅꯤ ꯆꯦꯟꯅꯔꯤꯁꯦ꯫ ꯊꯔꯣꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯄꯤꯛꯁꯨ ꯄꯤꯛꯃꯟꯈ꯭ꯔꯦꯗ ꯏꯅꯦ ꯑꯃꯨꯕꯤꯁꯦ, ꯃꯁꯥ ꯇꯥꯔꯗꯤ ꯁꯥꯎꯅꯤꯡꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯕꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯔꯤ? ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕ? ꯍꯥꯏꯁ, ꯑꯗꯨ ꯑꯣꯏꯗꯤ ꯏꯁꯨꯁꯦ ꯀꯦꯊꯔꯒ ꯊꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏ ꯄꯦꯃꯥ, ꯑꯕꯣꯛꯀꯤ ꯏꯕꯦꯝꯃꯧ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ? ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ, ꯑꯕꯣꯛ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯑꯧ ꯇꯥꯔꯦ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯅꯤꯡꯊꯤꯕꯤ ꯊꯣꯛꯂꯛꯏ꯫ ꯑꯕꯣꯛ ꯀꯔꯤ ꯍꯥꯏꯒꯦ? ꯍꯥꯏ, ꯅꯪꯕꯨ ꯉꯁꯤ ꯀꯔꯥꯏꯗ ꯆꯠꯇꯧꯕꯒ ꯂꯩꯒꯦꯅꯦ? ꯅꯤꯡꯊꯤꯕꯤꯗꯤ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯍꯦꯟꯕꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯕꯣꯛ ꯑꯩ ꯀꯩꯁꯨ ꯆꯠꯊꯣꯛꯀꯗꯕ ꯊꯕꯛ ꯂꯩꯇꯦꯕꯣ꯫ ꯑꯕꯣꯛ ꯀꯩ ꯂꯩꯒꯦ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯅꯪ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯃꯥꯟꯅꯕꯤ ꯂꯥꯏꯖꯒ ꯄꯣꯏꯅꯨꯒ ꯍꯧꯔꯒꯅꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯁꯣ꯫ ꯃꯕꯣꯛꯅ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯕꯁꯤꯗ ꯅꯤꯡꯊꯤꯕꯤ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯅꯨꯡꯊꯤꯜꯗ ꯍꯥꯏꯔꯛꯄꯁꯤꯗ ꯅꯤꯡꯊꯤꯕꯤ ꯉꯔꯥꯡꯒꯤꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯈꯜꯂꯤ, ꯑꯕꯣꯛꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯉꯔꯥꯡ ꯅꯨꯄꯥ ꯈꯔꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯍꯧꯕꯒꯤꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ, ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯕꯣꯛ ꯑꯩ ꯇꯜꯂꯤꯗ ꯉꯁꯤꯗꯤ ꯊꯣꯛꯄ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯜꯂꯤꯕ? ꯇꯟꯕ ꯌꯥꯗꯦꯀꯣ, ꯇꯟꯒꯅꯨ, ꯂꯥꯏꯖꯒ ꯄꯣꯏꯅꯨꯒꯁꯨ ꯌꯥꯎꯗꯣꯔꯤꯁꯤꯗꯤ꯫
ꯇꯁꯦꯡꯅ ꯅꯤꯡꯊꯤꯕꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯆꯠꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯌꯥꯝꯅ ꯈꯪꯕꯩ ꯃꯑꯣꯡꯗ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯃꯍꯥꯛ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯔꯥꯡꯐꯕꯤ ꯑꯃꯨꯕꯤꯅꯤ ꯃꯥꯅ ꯂꯥꯏꯖꯒ ꯄꯣꯏꯅꯨꯒꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯨꯏ ꯑꯃꯨꯕꯤꯅ ꯂꯥꯏꯖꯧ ꯑꯕꯣꯛ ꯂꯥꯛꯏꯅꯦ ꯂꯥꯏꯖꯅ ꯑꯕꯣꯛ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ ꯀꯔꯤ ꯂꯩꯒꯦ ꯑꯕꯣꯛ ꯍꯥꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯤꯗꯗꯤ ꯍꯥꯏꯅꯨꯀꯣ ꯍꯣꯏ ꯕꯣꯛ ꯍꯥꯏꯔꯣꯏꯌꯦ ꯀꯔꯤ ꯋꯥꯅꯣ ꯕꯣꯛ ꯍꯥꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯂꯁꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯈꯣꯏ ꯄꯣꯏꯅꯨꯒ ꯅꯪꯒ ꯑꯩꯒꯤ ꯏꯁꯨ ꯅꯤꯡꯊꯤꯕꯤꯒ ꯅꯈꯣꯏ ꯑꯍꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯁꯣ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯗꯕꯗꯨꯗ ꯂꯥꯏꯖꯁꯨ ꯉꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯤꯅ ꯑꯕꯣꯛ ꯍꯦꯡꯉꯣꯏ ꯍꯣꯔꯦꯟꯗꯣ ꯅꯨꯄꯥ ꯈꯔ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯥꯛꯀꯅꯤ ꯏꯁꯨ ꯅꯤꯡꯊꯤꯕꯤꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯔ ꯍꯥꯏꯔꯒ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯋꯥꯐꯝ ꯑꯃꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯝꯗꯧꯏ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯗꯣꯛꯂꯒ ꯂꯥꯛꯀꯗꯕꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒꯅꯦ ꯄꯣꯏꯅꯨꯗꯨꯅ ꯅꯪꯅ ꯈꯔ ꯍꯥꯏꯔꯣ ꯑꯕꯣꯛ ꯋꯥꯔꯦ ꯆꯠꯂꯔꯣꯏꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯉꯛꯅ ꯃꯕꯣꯛ ꯑꯃꯨꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯀꯝꯗꯧꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯛꯀꯅꯤ ꯈꯪꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯀꯃꯂꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯏꯅꯦ ꯑꯃꯨꯕꯤ ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯨꯅ ꯍꯦꯛ ꯎꯅꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯅꯤꯡꯊꯤꯒ ꯄꯣꯏꯅꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯁꯤꯡꯈꯤꯇ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯁꯣꯛꯂꯨꯁꯨ ꯍꯥꯏꯔꯝꯕꯅꯤ ꯃꯥꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯆꯨꯗꯨꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯍꯟꯗꯗꯥꯏꯅꯦ ꯂꯥꯏꯖ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯈꯪꯗꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯃꯂꯥꯁꯨ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯂꯥꯏꯖ ꯄꯣꯏꯅꯨꯕꯨ ꯍꯥꯟꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯄꯣꯏꯅꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯌꯦ ꯊꯥꯔꯣꯅ ꯂꯥꯏꯖ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯆꯪꯉꯧ ꯅꯪꯒꯤ ꯅꯇꯥ ꯄꯣꯏꯅꯨꯁꯨ ꯂꯩꯈꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯄꯨꯟꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯄꯅꯤ ꯐꯔꯦꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯤꯡ ꯈꯔ ꯁꯣꯛꯍꯟꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏ ꯄꯣꯏꯅꯨ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ ꯅꯇꯥ ꯂꯥꯏꯖ ꯂꯥꯛꯏꯅꯦ ꯍꯩꯃꯥ ꯂꯥꯏꯖ ꯑꯩꯗꯤ ꯏꯃꯨꯡꯗ ꯐꯤ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯅꯪ ꯂꯥꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯁꯅꯥꯕꯨꯟꯒ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯅꯤꯡꯊꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯂꯨꯁꯦ ꯍꯥꯏꯒꯗꯧꯕꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯨꯟꯅꯝꯇ ꯄꯨꯊꯣꯔꯛꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯤꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯤꯗꯤ ꯃꯕꯣꯛꯅ ꯁꯤꯜꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯃꯕꯣꯛꯅ ꯌꯥꯝꯅ ꯂꯨꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯅ ꯄꯪꯁꯨ ꯈꯔ ꯄꯪꯂꯝꯃꯤ ꯑꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯄꯣꯏꯅꯨ ꯃꯕꯥꯅꯤꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯦ ꯍꯥꯏꯅ ꯍꯧꯕꯗ ꯅꯤꯡꯊꯤꯕꯤꯗꯤ ꯍꯔꯥꯎ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯄꯗ ꯂꯥꯏꯖꯅ ꯅꯤꯡꯊꯤꯕꯤ ꯅꯈꯣꯏ ꯑꯕꯣꯛꯇꯤ ꯎꯔꯛꯇꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯅꯤꯡꯊꯤꯕꯤꯅ ꯉꯁꯥꯏ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯃꯨꯕꯤꯗꯤ ꯂꯣꯟꯅ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯉꯁꯥꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯁꯤꯟꯅꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯏꯖ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯌꯧꯔꯛꯂꯝꯃꯤ ꯎꯔꯦ ꯍꯦꯟꯕ ꯑꯃꯁꯨꯡ ꯇꯣꯂꯦꯟꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯂꯥꯏꯖꯅ ꯂꯣꯟꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯇꯣꯂꯦꯟꯅ ꯍꯥꯏꯁ ꯏꯇꯥꯎ ꯂꯥꯛꯏꯍꯦ ꯍꯥꯏꯁ ꯐꯖꯩꯍꯦ ꯇꯁꯦꯡꯅ ꯍꯦꯟꯕꯅ ꯂꯥꯡꯒꯅꯨ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯑꯗꯣ ꯑꯝꯇ ꯀꯧ ꯂꯥꯡꯒꯅꯨꯗꯤ ꯍꯥꯏ ꯑꯗꯨꯒ ꯀꯧꯕꯤꯌꯨ ꯁꯨꯡꯉꯥꯡꯗꯨꯅꯅꯦ ꯑꯝꯇ ꯀꯧꯎꯕꯁꯦ ꯍꯣꯏ ꯀꯧꯒꯦ ꯀꯔꯤꯅꯣ ꯅꯪ ꯍꯧꯔꯦ ꯃꯇꯥꯒ ꯑꯣ ꯅꯤꯡꯊꯤꯕꯤ ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯉꯥꯏꯔꯝꯃꯤꯅꯦ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯣꯏꯅꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯄꯣꯏꯅꯨꯅ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯅꯈꯣꯏ ꯍꯥꯟꯅ ꯈꯪꯕ꯭ꯔꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯔꯛ ꯊꯠꯂꯛꯏ
ꯇꯥꯃꯣꯈꯣꯏ ꯂꯩꯕꯤꯔꯝꯃꯦ? ꯍꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯅꯤꯡꯊꯤꯕꯤ, ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯕꯤꯌꯨꯕ꯫ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ꯫ ꯂꯥꯏꯖꯅ ꯑꯧ ꯌꯥꯏꯌꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯣ ꯎꯅꯔꯨꯔꯣ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯣ, ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯒꯦ ꯍꯥꯏꯔꯝꯃꯤ ꯄꯣꯏꯅꯨꯅ꯫ ꯀꯔꯤꯅꯣ ꯂꯥꯏꯖ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤꯁꯤꯗꯕꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯄꯣꯏꯅꯨ, ꯑꯩ ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯍꯥꯏꯔꯒꯦꯕ, ꯅꯪ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯣꯕ꯫ ꯑꯁꯨꯝꯅ ꯄꯣꯏꯅꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯍꯦꯟꯕ ꯊꯃꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤ ꯂꯨꯝꯗꯨꯅ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯑꯃꯨꯕꯤꯅ ꯀꯔꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯕꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯊꯕꯛ ꯑꯃꯇ ꯁꯨꯍꯜꯂꯣꯏ ꯍꯥꯏꯕ? ꯍꯥꯏꯁ, ꯃꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ, ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯂꯩꯔꯦ꯫ ꯐꯔꯦ, ꯁꯤ ꯌꯧꯔꯗꯤ ꯑꯩ ꯂꯣꯟꯅ ꯆꯠꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯣꯟꯅ ꯑꯃꯨꯕꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯦꯟꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯕꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯍꯦꯟꯕꯅ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯣ꯫ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯂꯦꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ, ꯅꯈꯣꯏꯒꯤ ꯑꯕꯣꯛ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯕ ꯖꯥꯠꯂꯣ? ꯑꯩꯗꯤ ꯀꯤꯀꯣ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯂꯣ? ꯁꯥꯊꯤꯗꯦꯗ, ꯃꯥꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯄꯥꯕꯁꯨꯅꯤ꯫ ꯑꯩꯕꯨ ꯆꯥꯎꯅꯕꯨ ꯌꯣꯛꯄꯤꯔꯛꯄ, ꯑꯩꯕꯨ ꯂꯨꯅ ꯊꯝꯕꯤꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯕ꯫ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛ ꯀꯤꯔꯗꯤ ꯅꯪ ꯌꯥꯔꯔꯣꯏꯀꯣ, ꯍꯌꯦꯡꯋꯥꯏ ꯑꯩꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯅꯤ? ꯇꯣꯂꯦꯅ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯏꯃꯥꯒ ꯅꯈꯣꯏꯗ ꯅꯪ ꯍꯥꯏꯅꯕ ꯊꯥꯔꯛꯑꯗꯧꯅꯤꯀꯣ ꯑꯩꯗꯤ꯫ ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯁꯣ? ꯏꯁ, ꯀꯥꯏꯗꯩ ꯊꯨꯃꯟꯕꯅꯣ? ꯅꯪꯒꯤ ꯅꯁꯛ ꯈꯨꯐꯖꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯐꯪꯍꯧꯗ꯭ꯔꯗꯤ꯫ ꯏꯁ ꯄꯥꯈꯠꯂꯤꯕ? ꯄꯥꯈꯠꯇꯗꯤ ꯀꯩꯅꯣ? ꯑꯗꯣ ꯊꯦꯡꯉꯍꯜꯂꯁꯤ, ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯕꯨ ꯍꯥꯏꯅꯕ ꯍꯦꯟꯕꯒꯤ ꯃꯃꯥ ꯃꯅꯦꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯕꯦꯊꯣꯏꯅ ꯏꯅꯦ, ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯟꯗꯛ ꯄꯥꯟꯈꯠꯂꯛꯄ ꯊꯥ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯑꯃꯨꯕꯤꯅ ꯍꯣꯏꯅꯦ, ꯑꯩꯁꯨ ꯏꯁꯨꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯑꯩꯅ ꯂꯨꯅ ꯊꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯁꯤꯟꯕꯤꯔꯝꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯏꯕꯦꯊꯣꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦ, ꯑꯩꯈꯣꯏꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯏꯕꯦꯊꯣꯏ ꯃꯣꯏꯁꯨ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯕꯦꯊꯣꯏ ꯃꯌꯨꯝ ꯌꯧꯕꯗ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯁ ꯏꯕꯨꯡꯉꯣ, ꯂꯥꯎꯅꯦ ꯅꯪꯕꯣ, ꯑꯩꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ? ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯍꯥꯏ, ꯂꯨꯍꯣꯡꯕꯕꯨꯗꯤ ꯌꯥꯅꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯕꯨꯛꯇꯨꯕꯨ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤꯗꯨꯕꯣ? ꯑꯗꯨꯛ ꯄꯤꯛꯄ ꯃꯤꯕꯨ ꯂꯩꯕ ꯆꯠꯂꯅꯦ? ꯏꯃꯥꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯗꯤ ꯂꯩꯔꯝꯃꯅꯤ꯫ ꯀꯔꯤꯅꯣꯗ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ? ꯑꯩꯅꯦ ꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝꯒ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯃꯤꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯅꯔꯤꯕꯅꯤꯗꯣ, ꯅꯄꯥ ꯅꯄꯨ ꯍꯥꯛꯇꯛꯇꯒꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯐꯔꯦꯅꯦ, ꯑꯗꯨꯕꯨ ꯃꯕꯣꯛꯇꯨꯕꯨ ꯑꯩꯈꯣꯏꯒ ꯉꯥꯏꯁꯤꯟ ꯑꯣꯏꯅꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦꯗ ꯏꯃꯥꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯃꯕꯣꯛꯇ ꯅꯠꯇꯦ, ꯃꯁꯨꯗꯨꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯃꯟꯕꯒꯤ ꯏꯃꯥ ꯌꯥꯔꯕꯅꯤꯀꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯤꯕꯤ ꯍꯦꯟꯕꯗ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛ ꯃꯊꯟꯇ ꯊꯝꯂꯝꯃꯒ ꯑꯣꯏꯍꯧꯒꯗꯕꯁꯤꯡꯗꯨ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯤꯡꯊꯤꯕꯤꯕꯨ ꯆꯦꯟꯅꯗꯕ ꯌꯥꯎꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯂꯩꯇ꯭ꯔꯕ ꯇꯨꯡꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤꯇ ꯈꯟꯕꯗ ꯅꯣꯡꯃꯇ ꯃꯣꯃꯣ ꯅꯣꯛꯈꯤꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯤ ꯃꯁꯨ ꯃꯕꯦꯟꯇ ꯂꯩꯔꯝꯕꯗꯨ ꯃꯁꯨꯕꯨ ꯑꯐꯕ ꯅꯨꯄꯥꯗ ꯊꯥꯖꯈꯤꯕꯒꯤ ꯄꯨꯛꯅꯤꯡ ꯌꯥꯡꯂꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯨꯒ ꯀꯥꯏꯅꯔꯦꯀꯣ ꯈꯟꯕꯗ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛꯀꯤ ꯈꯟꯗꯨꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯕꯣꯛꯀ ꯍꯔꯥꯎ ꯂꯩꯃꯤꯟꯅꯖꯩ꯫ ꯑꯃꯨꯕꯤꯅꯁꯨ ꯃꯁꯨꯕꯨ ꯎꯕꯗ ꯄꯦꯟꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯃꯨꯕꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤ ꯃꯊꯟꯇ ꯁꯤꯕ ꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫